ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯏꯁꯤꯡ ꯐꯪꯗꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯏꯁꯤꯡ ꯐꯪꯗꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯩꯉꯥꯛꯂꯤꯕ ꯅꯣꯡꯒꯧꯕꯤ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯂꯧꯕꯨꯛ ꯑꯆꯧꯕ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯂꯩꯕꯥꯛꯁꯤꯗꯤ ꯅꯨꯡ ꯃꯥꯜꯂꯦꯅ, ꯌꯣꯝꯄꯥꯛꯅꯒ ꯇꯧꯕ ꯆꯪꯂꯔꯣꯏꯅꯤ ꯁꯤꯗꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯀꯔꯝꯅ ꯐꯪꯍꯟꯒꯅꯤ ꯈꯟꯕꯗ ꯃꯇꯣꯝꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯀꯧꯔꯒ ꯏꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯍꯤꯁꯤ ꯐꯅꯗꯤ ꯌꯥꯝꯅꯁꯦ ꯏꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯔꯛꯂꯤꯕꯁꯦ ꯃꯍꯩꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤ ꯀꯩꯁꯥꯝ ꯇꯣꯝꯃ, ꯅꯪ ꯍꯥꯏꯌꯣ, ꯂꯩꯕꯥꯛꯁꯤꯗ ꯏꯁꯤꯡ ꯀꯔꯝꯅ ꯐꯪꯍꯟꯒꯅꯤ? ꯃꯟꯇ꯭ꯔꯤ ꯇꯣꯃꯥꯜꯅ ꯏꯅꯤꯡꯊꯧ, ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯗꯤ ꯃꯁꯤꯁꯨ ꯏꯁꯤꯡ ꯐꯪꯅꯕ ꯄꯥꯝꯕꯩ ꯃꯈꯜ ꯑꯃꯅꯤꯅ꯫ ꯅꯤꯡꯊꯧꯅ ꯆꯍꯤ ꯀꯌꯥ, ꯃꯤꯔꯣꯜ ꯀꯌꯥ, ꯃꯤꯔꯝꯗꯒꯤ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯒꯅꯤ? ꯀꯌꯥꯝ ꯉꯝꯒꯅꯤ ꯅꯪ? ꯅꯪ ꯐꯝꯕ ꯌꯥꯔꯦ꯫ ꯃꯟꯇ꯭ꯔꯤ ꯁꯦꯔꯝ ꯅꯣꯡꯌꯥꯏ, ꯅꯪ ꯍꯥꯏꯌꯣ, ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯦ? ꯃꯟꯇ꯭ꯔꯤ ꯅꯣꯡꯌꯥꯏꯅ ꯏꯅꯤꯡꯊꯧ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯇꯧꯔꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯄꯨꯡꯀꯣꯛ ꯀꯣꯛꯀꯅꯤ ꯈꯟꯖꯩ ꯅꯅꯥꯏ ꯑꯩꯗꯤ꯫ ꯅꯣꯡꯗꯤ ꯇꯥꯗꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯒ ꯀꯔꯤ ꯇꯧꯒꯗꯣꯏꯕ? ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯇꯨꯡꯒꯗꯣꯏꯕ? ꯅꯪꯁꯨ ꯐꯝꯕ ꯌꯥꯔꯦ꯫ ꯈꯨꯔꯥ, ꯑꯣꯀ꯭ꯔꯝꯒꯤ ꯏꯕꯣꯕꯤ, ꯈꯨꯔꯥꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ? ꯈꯨꯔꯥꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅꯤ, ꯑꯩ ꯑꯍꯜꯒꯤ ꯋꯥ ꯇꯥꯒꯦ꯫ ꯃꯟꯇ꯭ꯔꯤ ꯏꯕꯣꯕꯤꯅ ꯏꯅꯤꯡꯊꯧ, ꯆꯤꯡꯗꯗꯤ ꯎ ꯋꯥ ꯑꯃꯠꯇꯁꯨ ꯍꯧꯗ꯭ꯔꯦꯗꯣ꯫ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯇꯨꯔꯦꯜꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯏꯁꯤꯡ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯇꯨꯔꯦꯜꯗ ꯇꯥꯗ꯭ꯔꯦꯗꯣ, ꯇꯝꯄꯥꯛꯇ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯔꯝꯗꯨꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯈꯨꯔꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯆꯤꯡꯗ ꯎ ꯊꯥꯁꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯅꯤꯡꯊꯧ, ꯆꯤꯡꯗ ꯎ ꯊꯥꯕ ꯇꯥꯏ꯫ ꯆꯤꯡꯗ ꯎ ꯊꯥꯔꯒ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯆꯥꯏꯒꯗꯣꯏꯕ? ꯏꯅꯤꯡꯊꯧ, ꯆꯤꯡꯗ ꯍꯧꯔꯤꯕ ꯎ ꯑꯌꯥꯝꯕ ꯏꯁꯤꯡ ꯆꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯇꯣꯝꯇ ꯍꯧꯖꯕ ꯉꯥꯛꯇꯅꯤ꯫ ꯎ ꯑꯅꯝꯕꯅ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯍꯧꯒꯠꯂꯦ ꯍꯥꯏꯖꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯤꯍꯣꯝꯒꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯤꯍꯣꯝꯕꯨ ꯏꯁꯤꯡ ꯆꯥꯏꯗꯅ ꯍꯧꯕ꯭ꯔꯅꯤ ꯈꯨꯔꯥ? ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯥꯏꯔꯝꯂꯕꯁꯨ ꯌꯥꯏ, ꯆꯥꯏꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯣ ꯆꯥꯏꯗ꯭ꯔꯕꯁꯨ ꯍꯧꯕ ꯉꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯤꯡꯗ ꯊꯥꯕ ꯌꯥꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯩꯔꯒ ꯆꯤꯡꯗ ꯊꯥꯔꯒ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯁꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕꯗꯨ ꯃꯤꯔꯩꯕꯥꯛꯇꯅꯤ꯫ ꯅꯤꯡꯊꯧꯗ ꯃꯤꯔꯣꯜꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧꯅ ꯅꯣꯡ ꯌꯥꯝꯅ ꯆꯨꯒꯗꯕ ꯎ ꯄꯥꯝꯕꯤ ꯄꯤꯌꯨ ꯎꯌꯣꯟꯕ꯫ ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯗꯅ ꯍꯧꯕ ꯎ ꯄꯥꯝꯕꯤꯗꯨꯅꯤ ꯂꯩꯒꯗꯣꯏꯁꯦ꯫ ꯎ ꯆꯥꯔꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯗ ꯈꯟꯕꯤꯌꯨ, ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯅꯔꯣꯏꯗꯕ ꯎ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯌꯣꯟꯖꯔꯤꯕꯁꯤꯡꯁꯤ꯫ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡ ꯄꯪꯇꯥꯗ ꯇꯥꯖꯔꯒꯗꯧꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯎ ꯆꯥꯔꯥ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯟꯇ꯭ꯔꯤ ꯏꯕꯣꯕꯤꯗ ꯈꯨꯔꯥ, ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯁꯌꯤ ꯄꯥꯝꯕꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯅꯤꯡꯊꯧ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯃꯄꯥꯜꯗꯨꯗ ꯐꯖꯅ ꯍꯧꯔꯝꯕꯅꯤꯅꯦ, ꯆꯥꯕ ꯌꯥꯕ ꯃꯍꯩꯒ ꯄꯥꯟꯕꯅꯤꯅꯦ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯆꯔꯥ ꯍꯦꯟꯕꯗ ꯃꯁꯤ ꯌꯥꯝꯅ ꯆꯥꯈꯤꯕꯅꯤ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯨꯠꯈ꯭ꯔꯤꯕꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯅꯤꯡꯊꯧ, ꯁꯥ ꯇꯥꯟꯕꯗ ꯂꯝꯃꯩ ꯌꯥꯝꯅ ꯊꯥꯈꯤꯕꯗꯣ, ꯃꯗꯨꯅ ꯃꯔꯨ ꯑꯣꯏꯔꯒ ꯎ ꯄꯥꯝꯕꯤ ꯑꯅꯝꯕ ꯃꯨꯠꯈꯤꯕꯅꯤ꯫ ꯈꯨꯔꯥ, ꯑꯩꯕꯨ ꯁꯥꯒ ꯐꯥꯕ꯭ꯔꯅꯦ? ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯕꯨ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯏꯅꯤꯡꯊꯧꯕꯨꯗꯤ ꯉꯥ ꯐꯥꯎꯕ ꯆꯥꯕ ꯅꯠꯇꯦꯗꯣ꯫ ꯎ ꯆꯥꯔꯥ ꯑꯃꯁꯤꯗꯤ ꯎꯌꯨꯡ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯥꯅꯤ ꯅꯤꯡꯊꯧ, ꯄꯨꯝꯆꯣꯠ ꯆꯣꯠꯂꯁꯨ ꯃꯩ ꯊꯥꯕꯗ ꯉꯣꯔꯣ ꯉꯣꯔꯣ ꯍꯦꯛꯇ ꯆꯥꯛꯄ ꯑꯗꯨꯒꯨꯝꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯈꯨꯔꯥ, ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯀꯟꯕ ꯎꯗꯤ ꯆꯤꯡꯗ ꯊꯥꯔꯣꯏꯁꯤꯕꯣ? ꯍꯦꯛꯇ ꯆꯥꯛꯏ ꯍꯥꯏꯕ ꯅꯠꯆꯗꯦ ꯅꯤꯡꯊꯧ, ꯌꯥꯟꯕꯒ ꯀꯪꯐꯥꯠꯇ꯭ꯔꯤꯉꯩ ꯃꯩ ꯊꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯖꯤꯟꯁꯤ꯫
Yai. Amasidi usan pamini mani ko khura thaina pikdi ngai aina usan mana marakta nanthabi sanakibodo ningsingi ni he khura masimadi thadaba yaroi sahi pambiduga hoi thasi ado haikru pambi sidi khura chingda haikru pambi haudabadagi saji amta leitrani karamba kumda thada haikru hidomuno kawre neibo mani bungo isingdi amata leitana kathaida kanana hi tonglugadagene khura mathang sahidadi haikru hidongna dawbani tawradawbani ningtho adagi u sarasibu iningtho haitroi pambi natro ya mani ni khura uyon manupa haitroi pambi do chara lisingu hapsilo hai phaija pambi su yawrine uyon maibungo ising suksai chaidrabasu panghauda haugadaba u chara makhai loina hapsilo uyon manupa duna ningthauda mani chinglebaktadi u singse okwak sana khraba yungbu yushilaba hekta panghauda hauradabani ningthau u chara mayamdu lalmi lising tara mukna sagol gari da hapaga ningthaugi lebak tamna purai lambida sagol gari makhol marakta ningthauna mantri bobida khol kalapna khura mantri mathang sahidi nong tage hairani ne dudi kumbharadi tabasu ai iningthau ado u amana mapung phabase chahi humdi ngai batai ko iningthau khura handakti singse laimi na nga hanke ising leibada konung phauba senjin mangamche machu han mangamche adu khura aidi ising khorang mani ajibo ising su amata yaunaram laroi arapadu nupa masama lebaki sapu ma pairaga chenbadu ningthauna oi ningthauna lanmi amada lanmi sa ada ngang masili base mana puri base ising lamukta yengune phani ningthau lanmi amana angangi manakta sangi aduga lanmi duna angang duda inaw nushiba nangna puri basa pudubu ising ka yawbro ising ki thake yagadro angang duna lanmi duda he lanmi kaiguma nangna ising khorang labako adu itardi humang thalo adugu humang do chapu sida yaraga adugu tho lanmi do tumina thoglai angang duna hairakpadu lanmi duna ningthauda tammi ningthauna hera matong sadawa humang bukana thaknage lausasi ningthauna mantri ibobida khura konungdaga sanglaroshi aigi lebak hek lansin maga use thabek dawratabani u pambi ma lanmi ma u pambi tara lanmi tara u pambi sama lanmi sama u pambi lakama lanmi lakama thagadabani chahi ahumgi matungni ningthaudu singmaida phamlaga u su phajana haure adubu nongli sungta tade u yon manupaduna engonda minam labazala lanmi amana iningthaugi samkoido konungda muktang chalaga kakthalubuna pharoitra chahi ahum sure iningthauna konungda handaba lanmi nong chujri phauba ai koisu kakloi samsu kakloi khaleni khujin sidi kaklage chak sabu yam nungaiti nane maharani do karam tauri ha iningthau maharani su lebak sida nong thanji phauba mapamdagi halakhiro hayowi o adu oiragana ising phangba lebak amada mayum palan krasiro halan mi madumadi nanai khangjadre ningthau konungda ningthau ki mahut silaga mantri bobina lebak ngakli ibobina mantri singda mantri sa hadakti karamba lebaktagi ising si leiba tare mantri amana mantri kharu lebaktagi leiba tare hai mantri chauba kharu lebaki isingdo khaini kari bu hapanu khangde tangna marol ma tangliba atopa lebak ama yengsi mantri angauna mantri telong lebak isingdo mahau lei hai khutna sokpada khutagi ising tadi hai khutta napaga lei hai ibobina
Hera, adugu isingbu tha'ebra. Chakhaudega amuk napaga leithokradi kamai tauba. Iruzabada napaga leithokrabadi ha. Manchi, aidi chahi ama pharakle. Iruzadaba. Manchi amana. Adu noitai. Aikhoigi marakta sinam namba mi ama yawidi. Angawna, nong tarakanda phasna lurage he itaw. Mayamdu kanamta nokte ibobina. Angaw, nangi phagido kanamta nok loine. Hangoirani ne. Marakta phadi asotpada nasado khara nantho. Ising leibagi wa oina khanasi. Ningthau leibaki arapa khungang amada lairba matai manau ani khak leirami. Lairba matai manau ani dugi maku go masanupa amakaksu likna pokserami. Ising phangdaba leibak oibana makugi mamana makuba tumnaba sumbibu matamda nonggobi seklagi isai saklaga noksum isai oi. Leibak aduda nonggobi seklagi isai adu laison isai gumna adumnasu miyoi khudingmakna saknarami. Adubu nonggobi sekla laklaga nong tahangadabadi nate. Maramdi chekla adudi ising leiba mafamdada saktabani lau panthada khongbani. Adubu lebak asida imung amamamgi lau pari leinarabasu lau unakhidaba chahi 10 hele. Makudu saure aduga wakhal yamna khanba angang amasu oirami. Maramdi matam pumbada makudu karamna ina khunsigi haibu wakhalda adu makhalaga leirami. Nongma makudu mangolda phamlaga wakhal khalingai. Makugi mamadu ising khara safuda haplaga sanglai. Makuna mamada, Ima, ising kayam purake. Si khaktani bungo piraklibasi. Makudu atiya mathakta yengkhatli aduga mamada. Ima, ising se atiyadagi tarakpani ko. Mani. Ado aikhoigi leibaksidadi nong takhidaba chahi 10 hele. Oh, adudi aidi sahi kaya sure ma. 10 sure. Kaidawre. Kashidawde ma. Ima, ningthongna singda adum laikhrisibu karigini haige. Ho nong tarakti phawba konungda lakiroi haiye adugi. Koigino ima. Chahi ahumgi mamangdane chingda nong taraknaba u thaba chakhibani. U dahurabasu nong tadramale nong tadri phaw u thakigi hairi oiramni. Nong maninigi matungni mamadu sapuda ising khara puraga amuk sanglai makuna. Ima, kaidi isingno. Kari noi bungo, ningthau ni yen baduni ne. Ningthau di konungda leite haidaine. Ningthau leitrasu mantri sing lei sidi. Numidang makudu phamungda longkhak longni hipaga. Karigino, chingda u asuk yamna tharaga nong chudrise. Makuna mamada. Ima, nong chudramina usek wayadi kadaidagi ising thaklamni. Bungo, tumo. Makudu matomta murum soli mamana amok. Bungo, tumoda wakhal khalaga nong tarkadaba nate. Ima, wakhal hana khalaga thapakna kona tawgadawni. Makudu tumkhre chahi amamu haujingkhre. Ningthongna singda thariba usingdu phana sarubasu nong surakje. Ningthongna Karino, chingsidadi usek waya kayama leire. Ureng, tenawa, khoining, charoi, uthum, ureng, konthong, maku. Miramdagi pairakpa uchek makal kayam su leire. Usara anuba kayam saurakle. Chingmai singsu pumsang sangle. Aduga nongsina karigi tajiba. Chingsida pamlaga nong tarakpa ngaibanadi kanaroi. Ningthaudu konungda halaklami. Ningthauna mantri singdu amuk kauraga wa tanarami. Ningthauna Khurai bobi karino khurana singda u tharaga nong tani haikibudai chahi 3 haujingkhre. Mantri amana inithau chingdagi chinglaipak holaga tampak ta hairasira. Aigi wakhaldadi asumna khali aduga udu thajinba. Madu oiba yaba wa nate da mantri chinglaibakto kayam honma ngamgodagi. Ningthauda phamlambadagi lepkhalaklaga leibak asida ising phangamnaba pambai puthokpa ngamba miyoida senapati pham hapkani.
Noina khanggadabadi ningthaugi mathangdo Senapatini kaugano. Ningthaugi paujel adu lebak sinba thungna sandoklami maku supao do tarami. Ningthaugi konungda miyoi kaya masu ising phanganamagi maramda ningthauda pautak piba laknarami adubu oithokpa yaba matadi yauramde. Tha amagi matungni miyoi samamuk ningthaugi mamangda lepli ningthauna. Mahasai naming kari kawi aduga nangi wakhalon phongdo. Mingna mangi aduga leiphamna lekra khuldagini iningthau. Nangi wakhalon phongdo. Iningthau atopa lebaka samnaba turel ama tawrasi aduga moidagi ising sithalaksi. Ningthauna nupa si mayumna thindolu so mantri. Mathang changlo. Nupa ma changlai ningthauna. Nangi wa muktage ayo. Nupa do ningthauda. Iningthau aigi wakhalda nonggobi usekto chingdekta yoklaga nong koktalaga nong chuanba yani khali ningthau. Lanmisa nupa si numit nini kaisum sangda thamo. Lanmi khara changlaklaga nupa du pharaga kaisum sangda pusinki. Nupa do lanmi singda kaigino noinai phabirisibo. Lanmi mana iningthaugi ming nonggobi kawi khangdabra nang ha. Somda muk ningthauna nangi namingna kari kawi bungo. Maku kawi ningthau. Nangi wakhalon phongdo. Iningthau uhai saba sa usek mayam ama singda yoklaga tampakta sakta anaba tharangna khotpiyo. Ningthauna mayam angangsina haininglibasi karino wakhal tabra. Mayamda tumin leinai ningthauna nangna haininglibado marik sumna sandokna hayo ibungo. Iningthau sa usek sina sasinkiba uhai wahai maru singse amuk makoina makhong hamdorakpada tumba ngamdaba uhai maru singdo aduna uzara kaya ma sandokpa ngamhali. Taibang migi amangbada uhai yaroklabasu madusu uzara sandokpa ngambagi matik maya yawi. Isingna kamay tawbadudi. Iningthau masidi ising saidrabasu madom hoba ngamgali. Ibungo nangi wadudi usek amuk loinabagi mawang ama lakadore. Oithokpa yaba wakhanasi mathanga angang pusilakanu ko. Tiliba mayamdu makuda karyamna birun noksinbi. Somda ningthauna atopa miyoi kayagi wa tari adubu oithokpa yaba pambay amata phanglamde. Ningthaudu makok hena sarami. Ningthausu karamna ising lehengani nong suhangani haibagi wakhal khanba leptri. Makusu karamna inakhunba mi ama oigani haibagi wakhalda makok hotpa lepte. Nungthil amani makudu yumgi maningda phamlaga lamna uriba singduda sugatlaga makhutuna mamit khalaga yengli. Oi leichilse chingdagi hendoklaga paikre. Aya leichilani thengainari. Chingda horiba asigumba o matang aikhoi ingkhol dhauradi phagadobani usek tongnaba. Chingdagi u phuklaga thabasu thaknabi singphau leiti kadaidagi sing chaigani. Makuda tumina muklai makuna phamlingai chinglomdagi usek masa asangba makak pairaklaga makugi yumthakta tongi. Uwa haudaba maphamduda usek pairakpaduda makudi haraubana loikre. Makuna usek sidi chinglomdagi pairakpani. Makuda imungda sensilaga chingmaru khara puthoklaga yumthakta hungkatli. Usekto brang launa paikre. Makudu usek paikhibaduda nungaitabana loire. Yumthakta kai leijano. Makudu numit khudingi usekto pairakpra yengi adu pairakte. Yumthakta su yengi usek tongde. Chayol amagi matungni makuna phamlingai usek asangbadu amuk pairaklaga yumthakta tongi. Nonganba ku usektu amuk pairai. Makuna tharama seng phosingdu khulaga sari. Usektu numit khudingi makugi manakta pairaklaga makuna thariba seng phosingdu phajna saba haurami. Makusu seng phau thaba leplamde. Matam khragi matung chinglomdagi usek asangbadu sangu ama makugi yumda pairaklaga yumthakta tonglami.
Makusu harauraduna chengphau araiba makai useksingduda pangthada thadoklami. Nongma makudu maningda phamlaga usek pairakpa ngairi. Makugi mamana makuda, "Bungo, nangbu usekta chenga yam thadoklurage, numidangi cheng chara leiramdrene." Makugi mapana, "Thasunu kaidobagi mama, chahi kayagi matungdano tabaksida usek pairakliba-se. Aibu kanadagi sengmu purudoino tawribasibo mathong chadida koi bungo nangse. Ado useksingdo yumthakta marumdi kokhaluko masa yoknaba." Makudu usek pairakpa ngaina nokli tha amagi matungni usek asangmasingduna chingi uhei saraga yumthakta phaisilamba mathising aduna makugi yumthakta u masa haugallaklami. Adubu makudi madu khangba natri. Nongma hinga makuna tumlingai usek khara yumthakta kongba taraklami. Makudu fuklaung hagotli. Yumthakta uchik makol saramali. Makudu mapalda dongdong senthora aduga yum mathakta songkhatana yengli. Numidang oibanina udramali makudu tumina muksanglakli. Ayukni makudu kairak ama tharaga yumthakta karaga yengbada useksingna uhei saraga mathi phaisilambagi uhei singdudagi usara singdu phana wang sauna yumthaktuda hauramli. Makudu haraubana loirami. Makuna, "Ai ina khungadori ima." Tha taruk muk haukhre. Makugi mapaga makugadu mamang ingkolda mamaga mapaga moi hum leinaba pakhala makana semli. Makugi mapana, "Yumsidi loina tektharakli bungo. Hera tininga teksano usingsi kansi bungo." Makugi yumda hauriba upambisingdu chahi khudingi saukhalakpana moi ahumna leiramba yumphamdu madu yauna u loina hausingkhre. Upambisingdu singdagi pairakpu useksingna punyom yomkhre. Useksingna singdagi uhei wahai makhal saraga makugi ingkholda mathi phaisinbadagi makugi ingkholdu u ngakta ngaikre. Laikai khuldu angakpa mo oinakre makugi ingkholga thangnaba makhoi ki asawba labu ingkhol phauba chingdagi makhal kayagi usek sangu pairaklaga u sara lising kaya hena sandokpa horami. Makugi saukraba ingkol lauphamdu una pumyom yomle. Mapa masa moi ahumgi yum pakhaldu ahangma mapham amada amuk hongdoklaga leikre. Yengbada mapung marai pharaga umang masa ama male. Laikai khulgi miyoi kaya hangsit langba laknari. Usingdugi makhongna phamlaga thamoi pena kapnaba miyoi kaya masu yaunari. Makugi umang masadu maming satpa horaklami. Ningthaugi manakong yauraklami konungdani ningthauna ibobida. Awoibarani khura. Ising phangdama maphamda umang. "Khura, nupa masado konungda mukta kaubiro." Ningthau konungdani makuna leplibadu ningthauna. "Nangbu aina masak khangbugum tawina hai." Mantri ibobina. "Mani ningthau. Iningthaugida wakhalgi sangyeng yaukhiba angangduni." "Karinoni khura?" "Mantri, ibungi phampiyo." Makuna, "Iningthau phamjaroi. Iningthaugi wahangdo hangbiyo." "Mawong amagi angangni masidi." "Nangi mawong adunani khwaina ngamnadaba thabak ngamlibado. Adudi wahang sanglagi. Karamna nangi ingkolda u thaki." Iningthauna singdagi halaklaba matung iningthauna u tharama maphamduda ai sasarure. "Karigi u sara lawba chatluribro nangbo?" "Nasade wakhal khanba chatlubani iningthau." Mayamdu pungangaknai mantri amana. "Magi sibu kari haninglibano ni iningthau?" "Ihe mine wakhal khanba chatlina harisidi." "Makha kari ibungo?" "Iningthau chingda nauna haurakliba u chara makhal atopasing haibadi iningthauna sara leiraga thakiba u chara makhalsingdo useki mathidagi haurakpa gaktani." "Karamnano ni ibungo?" "Aina singna phamlaga wakhal khalingai inakta usek mathi matarami. Usek mathido aina hogairaga yengbada uhei maru ma yaurami. Usek mathido atopa mapham ayambada loina taraga leirami. Mathi singado uhei loina yaurami. Aduga usek mathi singdo uhei sing mato loina chonglakami. Usek singdo
ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯥꯏꯔꯛꯄ ꯉꯥꯛꯇꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯀꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯀꯨꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯎꯍꯩ ꯄꯥꯟꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨ ꯆꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯃꯥꯡꯕ ꯇꯧꯁꯤꯟꯕꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕ ꯇꯥꯏꯅꯦ ꯍꯥ? ꯃꯥꯅꯤ ꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ? ꯑꯩꯗꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤꯕꯅꯤ, ꯑꯉꯥꯎꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯤꯡꯊꯧꯅ ꯃꯀꯨꯗ꯫ ꯐꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦ ꯅꯪꯉꯣꯟꯗ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ, ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ, ꯑꯉꯥꯡꯁꯤꯗꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯀꯔꯤꯅꯣ ꯃꯟꯇ꯭ꯔꯤ, ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯗꯤ ꯆꯨꯝꯃꯦ ꯍꯥꯏꯒꯗ꯭ꯔꯣ ꯍꯥ? ꯑꯉꯥꯡꯁꯤꯒꯤ ꯏꯪꯈꯣꯜꯗꯅꯤ ꯎ ꯄꯥꯝꯕꯤ ꯂꯤꯁꯤꯡ ꯀꯌꯥ ꯍꯧꯔꯤꯕꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ? ꯃꯀꯨ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯎ ꯆꯥꯔꯥꯁꯤꯡꯁꯦ ꯂꯩꯕꯥꯛꯁꯤꯗ ꯀꯔꯝꯅ ꯁꯟꯗꯣꯛꯀꯅꯤ? ꯅꯣꯡꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡꯒ ꯇꯥꯏꯅꯕ ꯃꯤꯒꯤ ꯆꯤꯡꯗꯗꯤ ꯌꯥꯝ ꯇꯥꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯂꯥꯞꯅ ꯎꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯍꯦꯛ ꯌꯧꯕꯒ ꯍꯦꯛꯇ ꯂꯦꯞꯈꯤꯅꯦ꯫ ꯅꯣꯡꯁꯤꯁꯨ ꯃꯕꯨꯛꯇꯤ ꯑꯣꯈꯥꯛ ꯐꯠꯇꯕ ꯖꯥꯠꯅꯤ꯫ ꯃꯀꯨꯅ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯈꯔ ꯈꯛꯇꯗ ꯎ ꯋꯥ ꯄꯥꯝꯕꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡ ꯆꯤꯡꯗꯣꯜꯗꯒꯤ ꯌꯦꯡꯕꯗ ꯄꯨꯝꯁꯪ ꯁꯪꯅ ꯎꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯃꯣꯏꯒꯤꯗꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕ ꯉꯝꯂꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯎ ꯆꯥꯔꯥꯁꯤꯡꯁꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯀꯅꯤ ꯅꯪ ꯍꯥꯏꯌꯣ꯫ ꯏꯅꯤꯡꯊꯧ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯎ ꯆꯥꯔꯥ ꯑꯅꯤ ꯌꯦꯜꯂꯁꯤ꯫ ꯊꯛꯅꯕ ꯏꯁꯤꯡꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯃꯝ ꯎꯁꯤꯡꯒꯤꯗꯃꯛ ꯈꯥꯏꯗꯣꯛꯄꯤꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯁꯨ ꯋꯥꯅ ꯆꯍꯤ 5 ꯈꯛꯇꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯎ ꯍꯧꯔꯕ ꯀꯥꯟꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗ ꯅꯣꯡ ꯆꯥꯡ ꯅꯥꯏꯅ ꯇꯥꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ, ꯀꯔꯤꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯈꯛ? ꯑꯩꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯂꯣꯏꯅ ꯀꯠꯊꯣꯛꯂꯒ ꯆꯍꯤ 5ꯒꯤ ꯏꯁꯤꯡ ꯂꯩꯒꯅꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯦꯞꯈꯠꯅꯔꯛꯏ꯫ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯌꯣꯟꯊꯣꯛꯂꯒ ꯏꯁꯤꯡ ꯂꯩꯕꯗ ꯍꯥꯞꯀꯅꯤ ꯍꯥꯏꯅꯔꯛꯏ꯫ ꯃꯀꯨꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯍꯥꯏꯌꯨ ꯇꯥꯁꯤ ꯃꯀꯨ꯫ ꯏꯅꯤꯡꯊꯧ, ꯆꯤꯡꯗ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡꯊꯣꯜ ꯃꯨꯟꯕ ꯃꯇꯝꯅꯤ꯫ ꯆꯤꯡꯗ ꯂꯥꯟꯃꯤ 1,000,000ꯃꯨꯛ ꯄꯨꯡꯊꯣꯜ ꯆꯥꯕ ꯊꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯋꯥꯡꯃꯒꯤ ꯂꯩꯄꯜꯁꯤꯡꯗ ꯃꯈꯣꯡ ꯍꯥꯝꯖꯤꯜꯍꯜꯂꯨ꯫ ꯄꯨꯡꯊꯣꯜ ꯁꯣꯏꯗꯅ ꯍꯧꯔꯛꯀꯅꯤ꯫ ꯅꯤꯡꯊꯧꯅ, ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ꯫ ꯂꯥꯟꯃꯤ 1,000,000 ꯆꯤꯡꯗ ꯄꯨꯡꯊꯣꯜ ꯆꯥꯕ ꯆꯠꯂꯨ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯂꯥꯟꯃꯤ 1,000,000ꯃꯨꯛ ꯆꯤꯡꯂꯣꯝꯗ ꯄꯨꯡꯊꯣꯜ ꯆꯥꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛ ꯂꯥꯎꯔꯤ, ꯑꯣ, ꯑꯇꯣꯞꯄ ꯎꯍꯩ ꯈꯔꯁꯨ ꯆꯥꯔꯛꯎꯀꯣ, ꯑꯗꯣ ꯂꯝꯍꯥꯡꯗꯒꯗꯤ ꯅꯈꯣꯡ ꯍꯥꯝꯗꯣꯛꯀꯅꯨ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ ꯃꯌꯥꯝꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯅꯣꯡꯒꯧꯕꯤꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯄꯜꯁꯤꯡꯗꯨ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤꯗ, ꯁꯦꯅꯥꯄꯇꯤ꯫ ꯃꯀꯨꯅ, ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤꯁꯨ ꯆꯥꯁꯤꯜꯂꯛꯂ ꯃꯥꯜꯂꯤꯅꯦ꯫ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯃꯔꯛꯇ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤꯁꯨ ꯍꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯍꯩꯀ꯭ꯔꯦꯡꯗ ꯅꯠꯇꯦ, ꯍꯩꯀ꯭ꯔꯨ ꯐꯥꯎꯕ ꯍꯧꯔꯦ꯫ ꯅꯤꯡꯊꯧ ꯅꯣꯡꯒꯧꯕꯤꯒ ꯁꯦꯅꯥꯄꯇꯤ ꯃꯀꯨꯒꯗꯨ ꯁꯤꯗ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯨ ꯑꯇꯤꯌꯥꯗ ꯂꯩꯆꯤꯜ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯃꯪꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯈꯨꯜ ꯑꯃꯗꯅꯤ ꯍꯅꯨꯕꯤ ꯑꯃꯅ, ꯃꯄꯨ, ꯅꯣꯡ ꯇꯥꯒꯗꯧꯔ ꯃꯥꯜꯂꯦꯅꯦ, ꯌꯨꯝꯊꯛꯁꯤ ꯑꯃꯨꯛꯇ ꯐꯣꯠꯍꯧꯁꯤ꯫ ꯀꯔꯤꯒꯤ ꯀꯨꯞꯄ? ꯅꯣꯡ ꯃꯔꯛꯇ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯆꯍꯤ 15 ꯑꯩꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯔꯤꯕꯁꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯝ ꯇꯧꯊꯣꯛꯂꯨꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯑꯃ ꯆꯠꯂꯝꯃꯤ꯫ ꯇꯥꯎ, ꯁꯦꯅꯥꯄꯇꯤ ꯃꯀꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯇꯧꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯒꯤ ꯅꯣꯡ ꯌꯣꯛꯀꯗꯕꯅꯤ꯫ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯗ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯇꯥꯎ, ꯁꯦꯅꯥꯄꯇꯤꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯣꯡ ꯃꯔꯛꯇꯅꯤ ꯅꯤꯡꯊꯧꯒ ꯁꯦꯅꯥꯄꯇꯤ ꯃꯀꯨꯒ ꯐꯝꯂꯤꯕꯗꯨ꯫ ꯅꯤꯡꯊꯧꯅ, ꯉꯁꯤꯗꯤ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯑꯩꯒꯤ ꯁꯝꯒ ꯀꯣꯏꯒꯁꯦ ꯀꯛꯄ ꯇꯥꯔꯦ ꯍꯩꯕꯣ꯫ ꯅꯤꯡꯊꯧ,
nong suba mu lepkhrabadi kamai tauba lepparoi nong khutase chahi ma leptana tagado mali handaki sahidi lebakse haikru hidongba pangthokeda makuna lalmisa katiga ising kharaga puthoro he ining thause masak phasa thohange asumna lausing leiba makuna ningthau lebak tu nong tahanduna ising wataba kumphaba lebak ama ohenbiduna lebak pumna maktagi inakhunba lebak ama ohelami inakhunba miyoi oiba pama makhusu senapati oiba ngamlami lebak adu sintak watapa ningthau lebak ama oiduna nungaina pankhirami